ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯅꯕꯅꯦ ꯈꯣꯠꯅꯕꯅꯦ ꯚꯥꯏꯔꯦꯜ ꯆꯠꯅꯕꯅꯦ ꯀꯥꯏꯅ ꯑꯀꯥꯏꯕꯗꯤ ꯅꯣꯡꯃꯇ ꯉꯥꯡꯕꯗꯨꯁꯨ ꯍꯩꯖꯗꯦꯕꯀꯣ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄꯗ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯗ ꯇꯧꯕꯅ ꯐꯩ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯃꯤ ꯂꯝꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯄꯤꯁꯨꯝꯗ ꯐꯥꯜꯂꯨꯕ ꯕ꯭ꯂꯦꯗꯇꯣ ꯈꯨꯖꯤꯟꯕꯨ ꯀꯛꯄ ꯆꯪꯗꯦꯕ ꯍꯧꯋꯦ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯑꯩ ꯅꯥꯔꯦ ꯑꯗꯨꯒ ꯑꯩ ꯆꯥꯔꯔꯣꯏ ꯈꯔ ꯃꯇꯝ ꯈꯔ ꯑꯩ ꯑꯣꯛ ꯆꯥꯔꯔꯣꯏ ꯍꯥꯏꯕ ꯑꯣꯛ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯁꯨꯝ ꯀꯃꯦꯟ ꯈꯔ ꯄꯥꯊꯣꯔꯛꯀꯦꯕꯀꯣ ꯁꯨꯝ ꯀꯃꯦꯟꯗꯣ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯃꯥꯟꯅꯕ ꯁꯨꯝ ꯃꯌꯥꯝ ꯄꯤꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯟꯕꯁꯨ ꯌꯥꯎꯋꯦ ꯍꯟꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯑꯣꯏꯅ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯉꯁꯤꯁꯦ ꯐꯣꯟꯗ ꯑꯣꯏꯅ ꯑꯩꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯁꯜꯂꯒ ꯊꯝꯍꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯁꯨꯝ ꯈꯔ ꯈꯟꯒꯠꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯃꯤꯡ ꯄꯥꯊꯣꯛꯑꯔꯣꯏꯒꯦꯗꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅꯗꯁꯨ ꯑꯗꯨꯝ ꯃꯃꯤꯡ ꯄꯥꯊꯣꯛꯇꯕꯅꯦꯕ ꯃꯃꯤꯡ ꯄꯥꯊꯣꯛꯇꯕꯤꯗ ꯑꯗꯨꯝ ꯄꯥꯔꯛꯑꯒꯦ ꯑꯗꯣ ꯀꯃꯦꯟꯕꯨꯗꯤ ꯑꯗꯨꯝ ꯊꯣꯛꯍꯜꯂꯝꯒꯅꯤꯀꯣ ꯑꯗꯨꯝ ꯊꯣꯛꯍꯜꯂꯝꯒꯅꯤꯕ ꯃꯈꯥꯗ ꯑꯗꯣ ꯑꯍꯥꯟꯕ ꯀꯃꯦꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯣꯛ ꯑꯝꯇ ꯆꯥꯔꯛꯑꯣ ꯅꯨꯄꯤꯅ ꯆꯥꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯑꯣꯛ ꯆꯥꯕ ꯀꯤꯔꯦ ꯑꯩꯕꯨꯗꯤ ꯆꯥꯔꯛꯑꯔꯣꯏ ꯑꯩ ꯑꯣꯛ ꯆꯥꯕꯗ ꯑꯩ ꯑꯣꯛꯀ ꯊꯔꯒ ꯆꯥꯕꯗ ꯑꯩ ꯅꯥꯕꯕꯨꯗꯤ ꯐꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯣꯛꯀ ꯊꯔꯒ ꯆꯥꯕꯗ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯎꯕꯗ ꯅꯥꯗꯣꯏꯗ ꯇꯧꯔꯦꯕꯩ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯗꯤ ꯆꯥꯔꯛꯑꯔꯣꯏ ꯍꯣꯏ ꯅꯨꯄꯤꯅ ꯆꯥꯕꯗ ꯑꯩ ꯅꯨꯄꯥꯗ ꯑꯗꯨꯝ ꯆꯥꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯒ ꯆꯥꯍꯜꯂꯛꯑꯒꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝꯕ ꯀꯩꯅꯣ ꯐꯦꯕꯔ ꯌꯥꯎꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯆꯥꯅꯤꯡꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯥꯒꯦꯗ ꯇꯧꯋꯦꯕ ꯑꯗꯨꯅ ꯈꯔ ꯂꯩꯔ ꯆꯥꯍꯜꯂꯛꯑꯒꯦ ꯃꯥ ꯑꯣꯏꯅ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯗ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯦ ꯑꯩꯁꯦ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯤ ꯑꯩ ꯌꯥꯝ ꯅꯧꯔꯤꯀꯣ ꯑꯩ ꯆꯍꯤ 23 ꯁꯨꯃꯥꯏꯅ ꯆꯪꯉꯛꯏꯅꯦꯕ ꯆꯪꯉꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ 23 ꯁꯨꯃꯥꯏꯅ ꯆꯪꯉꯛꯏꯅꯦ ꯑꯍꯟ ꯑꯣꯏꯗ꯭ꯔꯤ ꯍꯣꯏ ꯅꯍꯥ ꯑꯣꯏꯖꯔꯒꯁꯨ ꯁꯛꯇ ꯑꯍꯟ ꯑꯣꯏꯕ ꯂꯩ ꯍꯣꯏ ꯑꯗꯨ ꯈꯟꯕꯩ ꯁꯨꯝ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯕꯀꯣ ꯁꯥꯎꯕꯨꯗꯤ ꯁꯥꯎꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯤꯔꯒꯁꯨ ꯑꯍꯜ ꯑꯣꯏꯔꯒꯁꯨ ꯅꯍꯥ ꯑꯣꯏꯕ ꯃꯥꯟꯕ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯑꯉꯥꯡꯅꯦꯕꯀꯣ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯦ ꯁꯤꯗ ꯂꯩꯁꯥꯕꯤ ꯐꯥꯏꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯆꯍꯤ 22 ꯈꯛꯇ ꯁꯨꯗ ꯉꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯣꯏꯅ ꯃꯊꯪꯒꯤ ꯀꯃꯦꯟꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯌꯦꯕꯀꯣ ꯅꯪ ꯅꯨꯄꯥꯒꯤ ꯄꯤꯁꯨꯝꯁꯦ ꯅꯦꯆꯔꯦꯜ ꯂꯣꯏꯌꯦ ꯅꯠꯇꯦꯕꯀꯣ ꯃꯥꯏ ꯄꯤꯁꯨꯝꯁꯦ ꯌꯥꯝ ꯁꯣꯡꯉꯦ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯁꯤꯒꯤ ꯄꯤꯁꯨꯝꯒꯤ ꯀꯃꯦꯟꯁꯤꯅ ꯑꯅꯝꯕ ꯑꯣꯏꯅ ꯉꯁꯤ ꯑꯩꯅ ꯄꯥꯔꯛꯀꯗꯣꯏꯁꯦ ꯃꯥꯏ ꯄꯤꯁꯨꯝꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯩ ꯄꯤꯁꯨꯝꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯍꯟꯗꯛ ꯀꯨꯞꯄꯤꯗꯅ ꯈꯔ ꯃꯥꯏ ꯄꯤꯁꯨꯝꯗꯤꯅꯦ ꯌꯥꯝ ꯆꯥꯎꯋꯦ ꯄꯥꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯆꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯥꯏ ꯄꯤꯁꯨꯝꯗꯣ ꯐꯣꯏꯕꯅꯦ ꯅꯦꯆꯔꯦꯜ ꯅꯠꯇꯦ ꯑꯩꯅ ꯐꯖꯅ ꯕꯦꯂꯦꯠꯅ ꯄꯥꯐꯣꯏꯅ ꯐꯣꯏꯕꯗꯨꯗꯤ ꯌꯥꯝ ꯅꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯕꯦꯂꯦꯠ ꯑꯊꯧꯕꯗ ꯂꯦꯛꯇ ꯉꯥꯕꯗꯨꯅ ꯖꯔ ꯍꯥꯏ ꯐꯥꯜꯂꯦꯅꯦ ꯃꯥꯏ ꯕꯦꯂꯦꯠꯁꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯤꯁꯨꯝꯁꯦ ꯐꯖꯕꯅꯦ ꯃꯌꯥꯝ ꯑꯩ ꯃꯤꯠꯇꯗꯤ ꯐꯖꯩ ꯑꯗꯣ ꯃꯌꯥꯝ ꯃꯤꯠꯇꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯃꯊꯪ ꯀꯃꯦꯟꯗꯀꯣ ꯐꯥꯁ ꯇꯥꯔꯦ ꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯅꯝꯕꯅ ꯄꯤꯔꯛꯑꯦ ꯃꯥꯁꯦ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯊꯪꯗꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯐꯖꯕ ꯑꯗꯨꯝ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯄꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯇꯥꯅꯕꯁꯨ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯗꯀꯣ ꯍꯥꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯆꯝꯕ ꯑꯩꯈꯣꯏꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯊꯦꯡꯀ꯭ꯌꯨ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯀꯅꯥ ꯇꯧꯕꯤꯗꯣꯏꯅꯣ ꯍꯣꯏ ꯆꯝꯕꯨꯗꯤ ꯑꯗꯨꯝ ꯆꯝꯕ ꯆꯝꯗꯕ ꯑꯁꯤꯗ ꯍꯣꯏ ꯅꯣꯏꯅ ꯈꯟꯕꯤꯔꯤꯅꯦꯕꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯍꯣꯏ ꯑꯀꯥꯏꯕꯕꯨꯗꯤ ꯍꯣꯏ ꯅꯣꯡꯃꯇ ꯚꯤꯗꯤꯑꯣꯗ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯚ꯭ꯌꯨ ꯆꯠꯅꯕꯅꯦ ꯈꯣꯠꯅꯕꯅꯦ ꯚꯥꯏꯔꯦꯜ ꯆꯠꯅꯕꯅꯦ ꯀꯥꯏꯅ ꯑꯀꯥꯏꯕꯗꯤ ꯅꯣꯡꯃꯇ ꯉꯥꯡꯕꯗꯨꯁꯨ ꯍꯩꯖꯗꯦꯕꯀꯣ ꯑꯗꯨꯒ ꯆꯝꯅ ꯍꯥꯏꯅ ꯅꯝꯖꯔꯤꯁꯤ ꯃꯉꯥꯏꯕꯀꯣ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯣꯏ ꯃꯌꯥꯝꯅꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯁꯦꯜ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯤ ꯃꯤ ꯑꯇꯣꯞꯄꯒꯤꯗ ꯁꯞꯄꯣꯔꯠ ꯇꯧꯔꯨꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯄꯛꯀꯦꯔꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄꯗ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯗ ꯇꯧꯕꯅ ꯐꯩ ꯍꯥꯏꯕꯗꯤ ꯃꯤ ꯂꯝꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯊꯦꯡꯀ꯭ꯌꯨ
ꯃꯥ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯀꯃꯦꯟꯗ ꯁꯨꯃꯥꯏ ꯍꯥꯏ ꯅꯪ ꯅꯨꯄꯥꯒꯤ ꯄꯤꯁꯨꯝꯁꯤꯕꯨ ꯀꯅꯥꯅ ꯐꯣꯏꯕꯤꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯐꯣꯏꯖꯕꯅꯦ ꯑꯩ ꯀꯃꯦꯟꯗꯁꯨ ꯍꯟꯕꯅꯦꯕꯀꯣ ꯑꯩꯅ ꯐꯣꯏꯕꯤꯕꯅꯦ ꯃꯥꯁꯦ ꯁꯨꯝ ꯐꯣꯏꯕꯗꯤ ꯑꯗꯨꯝ ꯐꯣꯏꯕ ꯅꯠꯇꯦꯕꯀꯣ ꯆꯠꯊꯣꯛꯑꯝꯗꯥꯏ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯑꯗꯒꯤ ꯑꯗꯨꯝꯕꯗ ꯍꯌꯦꯡ ꯆꯠꯇꯣꯔꯦ ꯍꯥꯏꯒꯨꯝꯕꯗꯒꯀꯣ ꯐꯣꯏꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯐꯣꯏꯕꯅꯦ ꯄꯥꯐꯣꯏꯅꯒ ꯐꯣꯏꯕ ꯅꯠꯇꯦꯕꯀꯣ ꯕ꯭ꯂꯦꯗꯅ ꯐꯥꯟꯕꯅꯦ ꯑꯗꯣ ꯃꯥꯏ ꯄꯤꯁꯨꯝꯗ ꯐꯥꯜꯂꯨꯕ ꯕ꯭ꯂꯦꯗꯇꯣ ꯈꯨꯖꯤꯟꯕꯨ ꯀꯛꯄ ꯆꯪꯗꯦ ꯄꯤꯁꯨꯝꯗ ꯈꯨꯠꯊꯥ ꯑꯃ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯐꯣꯏꯕꯅꯦ ꯑꯗꯣ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯣ ꯑꯩꯅ ꯐꯣꯏꯕꯤꯕꯅꯦ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯃꯊꯪ ꯀꯃꯦꯟꯗ ꯑꯩ ꯃꯃꯤꯡ ꯑꯝꯇ ꯄꯥꯊꯣꯔꯛꯑꯔꯣꯏꯒꯦꯀꯣ ꯃꯃꯤꯡ ꯄꯥꯊꯣꯔꯛꯄꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯁꯨꯝ ꯃꯈꯥꯗꯕꯨꯗꯤ ꯀꯃꯦꯟ ꯂꯣꯏꯅꯃꯛ ꯑꯩ ꯎꯠꯊꯣꯛꯑꯝꯒꯅꯤꯕꯀꯣ ꯑꯗꯨꯒ ꯁꯤ ꯀꯃꯦꯟꯁꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏ ꯁꯤꯁꯨ ꯄꯤꯁꯨꯝꯒꯤꯅꯦ ꯅꯨꯄꯥꯒꯤ ꯄꯤꯁꯨꯝꯁꯤꯅꯦ ꯌꯥꯝ ꯅꯥꯜꯂꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯅꯥꯟꯕꯅꯦ ꯑꯩꯅ ꯐꯣꯏꯕꯤꯕꯒꯤꯅꯦ ꯅꯥꯜꯂꯤꯅꯦ ꯑꯗꯨ ꯃꯌꯥꯝ ꯊꯥꯒꯠꯆꯩꯌꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯀꯃꯦꯟꯗ ꯍꯣꯏ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯊꯤꯔꯁꯨ ꯐꯖꯒꯦꯔꯥ ꯄꯛꯀꯦꯔꯥ ꯄꯛꯑꯒꯦꯔꯥ ꯁꯨꯝ ꯑꯗꯨꯝ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯛꯏꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯍꯔꯥꯎꯋꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯤꯁꯨ ꯄꯤꯁꯨꯝꯒꯤꯅꯦ ꯄꯤꯁꯨꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯄꯤꯁꯨꯝꯁꯤꯅꯦ ꯌꯥꯝ ꯅꯥꯜꯂꯤꯁꯦ ꯅꯪꯗꯤ ꯂꯩꯍꯧꯔꯦ ꯀꯥꯏ ꯍꯣꯏ ꯆꯨꯝꯃꯤꯗꯣ ꯑꯩ ꯄꯤꯁꯨꯝ ꯌꯥꯎꯗꯕꯅꯦꯕ ꯉꯔꯥꯡꯗꯨꯁꯨ ꯐꯣꯏꯗꯣꯛꯎꯔꯦ ꯑꯃꯨꯛ ꯌꯥꯎꯗꯕꯅꯦ ꯑꯗꯩꯗꯤ ꯄꯤꯁꯨꯝꯁꯦ ꯍꯣꯏ ꯃꯥꯏ ꯄꯤꯁꯨꯝꯁꯦ ꯑꯩꯉꯣꯟꯗ ꯄꯥꯜꯂꯝꯃꯗꯤ ꯀꯥꯏꯅꯒ ꯑꯩꯅꯁꯨ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯕꯨꯗꯤ ꯂꯩꯍꯧꯔꯦ ꯃꯥꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯪꯅꯁꯨ ꯀꯃꯦꯟ ꯌꯥꯝꯅ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯊꯪ ꯀꯃꯦꯟꯗꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯏꯌꯦ ꯑꯩꯗꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯊꯪꯗꯁꯨ ꯁꯅꯥ ꯑꯣꯏꯅꯥꯝ ꯍꯥꯏꯀꯣ ꯁꯤꯝꯇꯪ ꯀꯃꯦꯟ ꯃꯃꯤꯡꯁꯨ ꯄꯥꯊꯣꯛꯑꯒꯦꯗꯧꯅ ꯄꯥꯊꯣꯛꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯀꯃꯦꯟꯁꯨ ꯍꯜꯂꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯅꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯗꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯩꯇꯅ ꯁꯨꯝ ꯇꯧꯖꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯁꯨ ꯁꯨم ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯍꯩꯇꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯒꯠꯆꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯦꯞꯇꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯃꯊꯪꯒꯤ ꯀꯃꯦꯟꯗ ꯁꯤꯁꯨ ꯄꯤꯁꯨꯝꯒꯤꯅꯦ ꯅꯨꯄꯥꯁꯤꯒꯤ ꯄꯤꯁꯨꯝꯁꯦ ꯌꯥꯝ ꯐꯖꯅ ꯐꯣꯏꯌꯦ ꯑꯩꯅ ꯐꯣꯏꯕ ꯅꯠꯇꯦ ꯐꯥꯟꯕꯅꯦ ꯕ꯭ꯂꯦꯗꯅ ꯑꯩꯅ ꯑꯗꯨꯝ ꯐꯥꯟꯕꯤꯕꯅꯦꯕꯀꯣ ꯃꯥꯏ ꯄꯤꯁꯨꯝꯁꯤꯒꯤ ꯃꯇ ꯍꯥꯏꯔꯛꯑꯦꯕꯀꯣ ꯀꯃꯦꯟꯁꯤꯗ ꯑꯩꯅꯅꯦ ꯄꯤꯁꯨꯝꯁꯤꯒꯤ ꯑꯝꯇ ꯀꯃꯦꯟ ꯄꯥꯊꯣꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯁꯤ ꯄꯤꯁꯨꯝꯁꯤꯒꯤ ꯃꯇ ꯉꯥꯏꯔꯦꯅ ꯍꯥꯏ ꯑꯗꯣ ꯍꯣꯏ ꯐꯖꯕꯅꯦ ꯑꯗꯣ ꯐꯖꯩꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯣꯛꯅꯕꯤꯒꯅꯨ ꯑꯩꯅ ꯐꯥꯟꯕꯤꯕꯅꯦꯕꯀꯣ ꯁꯨꯝ ꯁꯣꯛꯃꯜꯂꯦꯅ ꯑꯩꯅ ꯁꯨꯝ ꯐꯥꯟꯗꯣꯛꯄꯤꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯀꯃꯦꯟ ꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯊꯪ ꯀꯃꯦꯟꯗ ꯃꯣꯏꯁꯨ ꯁꯤꯁꯦ ꯌꯨꯇꯨꯕ ꯇꯧꯕꯅꯦꯕꯀꯣ ꯁꯤ ꯃꯤꯁꯦ ꯃꯅꯤ ꯃꯨꯛꯕꯥꯡ ꯍꯥꯏ 1 ꯍꯥꯏ ꯂꯩꯀꯣ ꯃꯣꯏꯁꯦ ꯑꯣꯛ ꯍꯥꯎꯕꯅꯤ 6 star ꯍꯥꯏ ꯍꯥꯎꯋꯦ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯑꯩ ꯅꯥꯔꯦ ꯑꯗꯨꯒ ꯑꯩ ꯆꯥꯔꯔꯣꯏ ꯈꯔ ꯃꯇꯝ ꯈꯔ ꯑꯩ ꯑꯣꯛ ꯆꯥꯔꯔꯣꯏ ꯍꯥꯏꯕ ꯑꯣꯛ ꯆꯥꯕꯗ ꯑꯩꯉꯣꯟꯗ ナꯒꯤꯕꯗꯣ ꯑꯗꯨꯅꯅꯦ ꯅꯥꯗꯧꯗꯣ ꯃꯥ ꯍꯧꯖꯤꯛ ꯐꯣꯟꯗ ꯊꯦꯡꯅꯔꯁꯨꯀꯣ ꯑꯣꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯨ ꯑꯩ ꯖꯔ ꯆꯤꯡꯈꯠꯂꯤꯁꯦ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯅꯥꯗꯧ ꯃꯥꯟꯕꯗꯣ ꯑꯗꯨꯒꯤꯅꯦ ꯑꯩ ꯌꯦꯡꯅꯤꯡꯗꯗꯅ ꯆꯤꯡꯈꯠꯈꯤꯗꯣꯏꯅꯦ ꯏꯁꯥꯗ ꯀꯤꯕꯗꯣ ꯑꯗꯣ ꯍꯩꯅꯗꯕꯗꯣ ꯐꯥꯎꯈ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨ ꯆꯥꯈꯤꯕꯗꯩ ꯅꯥꯔꯤꯅꯤꯀꯣ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯂꯩꯈ꯭ꯔꯦꯕ ꯍꯣꯏ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯗ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯍꯥꯏ ꯍꯥꯎꯋꯦ ꯍꯥꯎꯕꯕꯨꯗꯤ ꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯀꯃꯦꯟꯗꯣ ꯃꯃꯤꯡꯗꯣ ꯄꯥꯊꯣꯛꯇ꯭ꯔꯤꯗꯣ ꯁ꯭ꯋꯥꯏ ꯃꯈꯥꯗ ꯑꯗꯨꯝ ꯊꯣꯛꯍꯜꯂꯝꯒꯦꯀꯣ ꯑꯗꯨꯒꯤ ꯄꯥꯊꯣꯛꯇ꯭ꯔꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯍꯣꯡꯉꯦ ꯇꯧꯔꯤꯁꯦ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯇꯧꯔꯤꯁꯦ ꯌꯦꯡꯕꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯃꯤꯒꯩꯅ ꯍꯥꯏꯕꯗ ꯑꯍꯟꯒꯩꯅ ꯁꯨꯝ ꯍꯥꯏꯕꯗꯤ ꯑꯗ ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯒꯤꯗꯤ ꯃꯥꯡꯕ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯁ ꯀꯅꯥꯅ ꯍꯥꯏꯅꯣ ꯍꯣꯏ ꯃꯥꯡꯉꯦꯕꯨꯗꯤ ꯍꯣꯏ
ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯍꯣꯏ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯧ ꯑꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯒꯅꯨ ꯈꯣꯠꯄꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯆꯥꯃꯤꯟꯅꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯔꯦꯝꯕ ꯃꯥꯅ ꯆꯥꯍꯧꯕ ꯅꯠꯇꯦꯕꯀꯣ ꯃꯥꯒꯤ ꯑꯔꯦꯝꯕꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯗꯅ ꯑꯗꯣ ꯑꯩꯒꯤ ꯑꯔꯦꯝꯕꯗꯤ ꯃꯥꯅ ꯆꯥꯍꯧꯕ ꯅꯠꯇꯕꯅꯤna ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯇꯣꯉꯥꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯑꯣꯏꯁꯨ ꯍꯣꯏ ꯂꯥꯗꯕꯨꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯑꯗꯣ ꯀꯥꯏꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯔꯦꯝ ꯑꯄꯥ ꯆꯥꯅꯕꯕꯨꯗꯤ ꯅꯠꯇꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯉꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯇꯣꯛꯈ꯭ꯔ ꯃꯇꯨꯡꯗꯒ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤꯒꯤ ꯑꯔꯦꯝꯕꯗꯨꯗ ꯑꯃꯨꯛ ꯑꯩꯅ ꯇꯣꯛꯈ꯭ꯔ ꯃꯇꯨꯡ ꯃꯥꯅ ꯑꯃꯨꯛ ꯆꯥꯍꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯐꯠꯇꯦ ꯈꯣꯠꯇꯦ ꯑꯗꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯉꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯏꯅ ꯍꯥꯏ ꯑꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯁꯣꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯈꯪꯖꯤꯜꯍꯧꯔꯒꯦ ꯑꯗꯣ ꯁꯥꯎꯕꯨꯗꯤ ꯁꯥꯎꯖꯗꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯃꯊꯪ ꯀꯃꯦꯟꯗ ꯃꯊꯪꯗꯤ ꯏꯔꯣꯝꯕ ꯑꯃ ꯇꯧꯔꯒ ꯕꯣꯔꯥ ꯐꯖꯅ ꯍꯧꯔꯒ ꯆꯥꯔꯛꯑꯣ ꯏꯅꯝꯃ ꯍꯣꯏ ꯆꯥꯔꯛꯀꯦ ꯑꯩꯁꯨ ꯑꯆꯝꯕꯗꯣ ꯍꯣꯏ ꯑꯆꯝꯕꯁꯦ ꯑꯃꯨꯛ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯆꯝꯕ ꯆꯥꯅꯤꯡꯉꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯤꯅ ꯑꯃꯨꯛ ꯈꯔ ꯑꯃꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯕ ꯂꯩꯕ ꯀꯩ ꯍꯥꯏꯅꯤ ꯄꯩꯁా ꯇꯤꯡꯗꯕꯤꯗ ꯆꯥꯏ ꯈꯣꯠꯂꯤ ꯄꯩꯁꯥ ꯇꯤꯡꯅꯤꯡꯗꯕꯤꯗ ꯆꯥꯏ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯩꯁꯨ ꯑꯆꯝꯕꯅ ꯆꯥꯕꯁꯦ ꯈꯔ ꯌꯥꯕꯒꯨꯝ ꯈꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯆꯝꯕ ꯆꯥꯕꯅꯤꯅ ꯆꯥꯛꯁꯦꯈꯔ ꯆꯪꯕ ꯑꯣꯏꯅꯤꯡꯉꯦꯕ hangam ama tawraga sinju sura kholaga ama irolaga boraga haranga tawra papura tawra adumu pamjaibugo pambabude ado mayam hoi video ai hujikse hakjang ni khabudi nungairebo ko ado khara leibaga ai adum namjarage iromba je hawanbi iromba gumba subumi iromba ai pambadi subumi irom sam pamebo ado ai hujikse kijari badum chabada ado mayam phajana khara pharaga da ai adum chajarake mayam ado mayam na mara chamba sabiro habda ai so chamba do pamebo ko ado mara chamba do charake mayam thank you comment birapagi da thank you to mathangi comment mangare ga jagarage loirabo hujikiduna loir male comment yam yamdabane ado mayam hujiki comment duna loire ado mayam aina comment pathokibada soikiba yarbasu habidi nuaitaba yaraju ko adum mutusu comment adum haibiramo nuait nang mai haido nuaite soye khole wahaido mai phajade mai hainu khonu ka habdo haibiramo ado mayam soikiba lakiba yarsu mayam na nusibiduna ngakpiyo mayam nusibidadi kamaina hoina sumai tawije tawjaba ngamjabote ko haido mayam support na ne ko sumai yaudana khotana mana tawningbagi ihul ama phawrise mayam support yaudadi yapote ko ado mayam nusibiduna support dum tawbiyo mayam nu ai video se nuairagadi nuaini su khalle ado nuairagadi like comment share subscribe se tawbiramo mayam video se saida loisalage ado comment do makha dum thoalamge ko ai maning pathok tabdo warau biganu ko mayam thank you bye bye